mayambu ahan namaktada wari na chunggi mai kidigi ikok no na taram noksiri hadak nini humni yama wari padre hakjang ngamdaba nungaitaba gidinate hojik lengma thinba tawde adubu fana kuina thang thadana ba lendana ba taba ngamri yengsi haduna su doctor na yamna kan khonabani adubu doctor na lendaba iyama yararoi lawthoklasi haduna paw haire date 17 desu admit tawro haduna paw pirakpani lekai gi missing maru mapang nusibiba sing atai atai na su lam gi oiba haira haira ba nung tahan ngamba phabu maiba kaya ama lei haibadagi makhoi gi manata khar chachabani hadakse asumna khara challingai khara thiringai matam asida wari pabagi matam chi inang nangkidabani adubu ngasidi amu miyam gi damakta ekhoina hana thajaram wari makha pathok charake nini humni wari thagidabagi damakta mayam na ngakpigani ekhoina hana thajaram wari mai gi purit ki manga suba tangkak amuk taminarasi mari suba tangkak ki losilako matang deni nana kungkungna yamna kanna soglaba ahal adugi masara thurakiba thawai ase asibagi laiga marai ka yawi naraga amukhanna magi masara janghanki masiga tanjasida nakandagi kariguma sakta mamadi thurakibani nana kungkungdi mateng adu palamlaba tungda imaru chak chahawani mana ibu thiramlagani haduna yamna kanna sengkiba tanjani bana hek sengkibaga asibagi lai adugi manakta sakta mathuraki aduga harami ngasidi taibang mi sina haiba wasin nahakni yaro illo taibang mi na siraba tungda amugan hingan bahibase oidaba thabakni numit mangani gi matungda hojiki ahallado soidana maki sigini matamadu magi thawaidu lawbalao taibang mi piktru pikrabasigi masada aigi mahi khara yawkibana ngasidi magi ning matungallo haramlaga sakta madu mangki wado hairambada asibagi laise yamna ngakna mahaksu adumak mafmasidi mangkirami mahi gi puritki panganna nana kungkung yamna yangna selaki yoraki mamana somda kadom chakibuna ahinga sida haduna mahakna machana pabu thi bhorami kau bhorami mang sangoi nakanda khong hamugi haduna thokiba machano pani adubu mamana chak chaba loraga thorlaba tungdadi machano paleramdabada mama diyan pakhatki ngihak tangsu kuiko kawi lekai gi missing amana kaubu chani he magi machase ngihak ta pholai tamale koi mangi aduga si tore panghaida haini habagi wa phawa haina kibani mama se asai phawdang tholaga yengami korami adubu tamalaktrabada amuk chalai mangonda laten thomai se khara leitharaga karino aigi chagi mato siba karino kodona muk chakhrabano karina pukhrabano haduna mama se wakhan khalinge matam sida kungkung yamathuni usilai masanu pasina sangoi nakalomdagi phathorakpasi ubada mama se ngakre ima kaidore imungda leiba yadra haduna kori matam masida mag mama se hen chungai nang kadom leiduba kadai changuba haduna wakra hai kungkungna ai kai su jate asom nakanda kai nomi yengamani haduna mama da khumi adubu mama na maba ko ya ba ko khibani kungkungna kari mata pakum pirakidabani mama na lawlo imung jangsi law haduna mama macha ani mapuna chalai adubu ngasidi macha na pakung se mama na yam chingnare ai ki chanu padurane aina thiba yaba thiba kauba yaba kaubra takidrabani aduga sangoi nakanda gi thorliba haduna mama sigi wakhalda chingnaba khardi phawi yumgi thongno silli mama macha animak magi phamungda tumthana bachangnakhre kungkung ku tongkhre adubu magi mamadi tumthaba yade macha gi mataw sida wakhal yamna khalai karino magi machada hongliba sibo kari torobna haduna macha sina tumki batanja ngai khara thinglaba tanjada mama se phogali aduga macha no pasi kari kamdobna haduna mani yengi matam sida kungkung adum tulami mama se amuk chalai aduga magi phamungda amuk tumtharami wakhal su yamna khanki macha no pasi gi masada karigumma khara changlabra karigumma khara yawbra habagi chingnabase mama gi machada phawi adubu isi sina macha no padana tumlaga lebini mama se walan kari matanga khidre asomdana mama ni yengba lamlibase kungkung loina khangi mama na maba karigumma chingnaba mi en khari yengbagi mowong mi tai habase macha no pana khangmadagi mama sina tumthakraba tung amu wakhan khalle asiba mi phawba makhoi gi thawai ase aigi purat asigi mahina hingan mangamba adu oragadi aisi kari thabak tawba yai habagi wakhal ka yama kungkung tumna khanki asumna ahingi matam asi losilakle nongalamdai ga tanja yore kungkung ngarangdi magi mamanaba mainuadagi bol lahubani makse bol amaka sanagi haduna
ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯕꯣꯜ ꯇꯝꯃꯤ ꯁꯥꯟꯅꯕ ꯍꯧꯏ ꯃꯃꯥꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯅꯥ ꯊꯣꯛꯈꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ ꯀꯨꯡꯀꯨꯡ ꯊꯣꯛꯈꯤꯕꯁꯤ ꯃꯃꯥ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯠ ꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯨꯡꯀꯨꯡꯁꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯝꯗ꯭ꯔꯦ ꯇꯨꯝꯂꯝꯗꯕꯗꯒꯤ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯉꯥꯜꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯒꯤ ꯊꯣꯡꯒꯤꯜ ꯑꯁꯤ ꯇꯞꯅ ꯀꯥꯟꯊꯣꯔꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯉꯛꯄ ꯐꯪꯂꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯃꯃꯥꯒꯤ ꯃꯤꯠꯇ ꯎꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯃꯥꯅ ꯕꯣꯜ ꯑꯁꯤꯕꯨ ꯀꯥꯎꯔꯤꯕ ꯇꯝꯂꯤꯕꯁꯤ ꯃꯃꯥ ꯑꯁꯤꯒꯤ ꯃꯤꯠꯇ ꯎꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯤ ꯄꯥꯈꯠꯄꯅ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯃꯨꯛꯇ ꯎꯗꯕ ꯃꯑꯣꯡꯗ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯁꯤ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯇꯟꯖꯥꯅꯤ ꯃꯃꯥꯁꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯕꯣꯜ ꯑꯁꯨꯝ ꯀꯥꯎꯔꯝꯕ ꯀꯣꯏꯆꯣꯡ ꯆꯣꯡꯂꯝꯕ ꯀꯨꯡꯀꯨꯡ ꯃꯥꯅ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯠꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯒ ꯃꯤꯆꯥꯟꯅꯔꯨꯔꯦ ꯃꯃꯥ ꯎꯕꯗꯒꯤ ꯀꯨꯡꯀꯨꯡ ꯋꯥꯡꯅ ꯆꯣꯡꯈꯠꯂꯝꯕꯁꯤ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯊꯔꯛꯏ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯂꯣꯏꯅ ꯎꯈꯤꯕꯅꯤꯅ ꯃꯃꯥꯁꯤ ꯌꯥꯝꯅ ꯐꯤꯡꯅ ꯊꯣꯔꯛꯏ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗ ꯂꯦꯞꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯌꯦꯡꯉꯤ ꯀꯨꯡꯀꯨꯡ ꯕꯣꯜ ꯑꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯏ ꯏꯃꯥ ꯇꯨꯝꯕ ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯋꯥ ꯉꯥꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯤ ꯀꯤꯕꯅ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯨꯡꯀꯨꯡꯁꯨ ꯃꯥꯒꯤ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯃꯃꯥꯅ ꯂꯣꯏꯅ ꯎꯈ꯭ꯔꯦ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯀꯨꯡꯀꯨꯡꯅ ꯂꯦꯞꯂꯕ ꯇꯟꯖꯥꯁꯤꯗ ꯃꯃꯥꯗꯤ ꯑꯗꯨꯃꯛ ꯂꯦꯛꯊꯔꯛꯈ꯭ꯔꯦ ꯑꯗꯨꯃꯛ ꯋꯥꯟꯊꯔꯛꯈ꯭ꯔꯦ ꯃꯃꯥ ꯋꯥꯟꯊꯔꯛꯄꯗꯒꯤ ꯀꯨꯡꯀꯨꯡꯅ ꯃꯃꯥꯕꯨ ꯂꯦꯡꯍꯟ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯇꯧꯏ ꯃꯃꯥꯁꯤ ꯉꯥꯏꯍꯥꯛꯇꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯃꯃꯥꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯇꯝꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯤ ꯏꯃꯥꯅ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯐꯨꯔꯤꯠꯀꯤ ꯃꯍꯩ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ ꯃꯃꯥꯁꯨ ꯃꯆꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗ ꯑꯁꯤꯒꯨꯝꯕ ꯊꯣꯛꯈꯤꯕꯗꯤ ꯃꯃꯥꯅ ꯎꯗꯕꯅꯤꯅ ꯃꯃꯥꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯏꯃꯥꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯏꯃꯥꯕꯨ ꯀꯔꯤꯃꯠꯇ ꯋꯥꯍꯜꯂꯣꯏ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯅꯕꯨ ꯁꯦꯟꯅꯔꯛꯄꯗ ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯖꯕ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥ ꯅꯆꯥꯒꯤ ꯑꯔꯣꯟꯕꯁꯤ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯅꯆꯥꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯑꯩꯅ ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯇꯕ ꯑꯩꯅ ꯆꯠꯈꯤ ꯊꯣꯛꯈꯤꯕꯒꯤ ꯏꯃꯥꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯅ ꯊꯥꯖꯍꯟꯕ ꯑꯣꯏꯅ ꯀꯨꯡꯀꯨꯡꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯑꯣꯝ ꯊꯣꯛꯂꯛꯈꯤꯕ ꯑꯍꯜ ꯑꯃ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯀꯟꯈꯤꯕꯁꯤꯁꯨ ꯃꯥꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯏꯃꯥꯅ ꯄꯥꯎ ꯇꯝꯈꯤꯕꯗ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯒꯥꯔꯤꯅ ꯊꯣꯡꯂꯨꯕ ꯑꯍꯜ ꯑꯗꯣ ꯃꯗꯨ ꯐꯥꯎꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯃꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯁꯤ ꯈꯪꯂꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯇ ꯈꯪꯅꯈ꯭ꯔꯦ ꯌꯥꯅꯈ꯭ꯔꯦ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯗꯦ ꯑꯁꯨꯝꯅꯅꯤ ꯂꯤꯂꯥ ꯀꯨꯝꯍꯩ ꯍꯧꯔꯛꯂꯤꯕꯁꯦ ꯐꯠꯇꯕꯗ ꯍꯧꯔꯛꯄ ꯅꯠꯇꯦ ꯑꯐꯕ ꯊꯕꯛꯂꯣꯝꯗ ꯀꯨꯡꯀꯨꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯜꯂꯛꯈꯤ ꯀꯔꯤ ꯊꯕꯛ ꯃꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯕꯣꯜ ꯁꯥꯟꯅꯕꯗ ꯃꯥꯕꯨꯗꯤ ꯌꯥꯎꯍꯟꯕꯤꯗꯦ ꯀꯔꯤꯒꯤ ꯃꯥꯗꯤ ꯆꯥꯎꯕ ꯅꯥꯏꯗꯕ ꯃꯤꯁꯨ ꯄꯤꯛꯄ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯎꯍꯟꯗꯕꯅꯤ ꯉꯔꯥꯡꯒꯤ ꯃꯇꯝꯗ ꯃꯤꯅ ꯃꯥꯕꯨ ꯂꯛꯅꯈꯤꯕ ꯀꯔꯦꯝꯅꯈꯤꯕ ꯌꯥꯝꯅ ꯊꯣꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯆꯠꯀꯗꯕꯅꯤ ꯅꯣꯡ ꯅꯤꯅꯤꯗꯒꯤ ꯃꯇꯝ ꯉꯥꯏꯔꯛꯂꯕꯅꯤ ꯉꯁꯤꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯇꯩ ꯂꯣꯏꯅ ꯕꯣꯜ ꯁꯥꯟꯅꯕ ꯇꯝꯕ ꯆꯠꯈꯤ ꯀꯨꯡꯀꯨꯡꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯩꯅꯣ ꯂꯥꯛꯈꯤ ꯕꯣꯜ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯁꯥꯟꯅꯕ ꯆꯠꯈꯤ ꯀꯨꯡꯀꯨꯡꯅ ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯩꯅꯣꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯩꯅꯣꯅ ꯑꯩꯈꯣꯏꯒꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯇꯟꯖꯥ ꯊꯣꯛꯂꯦ ꯅꯪꯒꯤꯗꯤ ꯃꯌꯥꯝ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯕꯗ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯕꯣꯜ ꯁꯥꯟꯅꯐꯝꯗ ꯌꯦꯡꯕ ꯆꯠꯂꯤ ꯃꯃꯥꯗꯤ ꯑꯁꯣꯝꯗ ꯀꯨꯡꯀꯨꯡꯅ ꯊꯣꯛꯈꯤꯕ ꯆꯠꯈꯤꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯐꯥꯎꯗ꯭ꯔꯦ ꯃꯆꯥꯒꯤ ꯑꯁꯨꯝꯅ ꯃꯍꯩ ꯍꯩꯔꯝꯕ ꯀꯌꯥꯁꯤꯗ ꯃꯃꯥꯁꯦ ꯉꯛꯄꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯥꯎꯊꯣꯛꯆꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯍꯦꯛꯇ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ
ꯑꯔꯦꯝꯕꯗ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯨꯡꯀꯨꯡ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝꯅ ꯕꯣꯜ ꯁꯥꯟꯅꯕ ꯇꯝꯕꯁꯤ ꯃꯥꯁꯨ ꯌꯦꯡꯂꯤ, ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯤ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯁꯤ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯤꯠꯇꯦ꯫ ꯐꯨꯔꯤꯠ ꯑꯁꯤ ꯃꯥꯅ ꯃꯇꯥꯡ ꯃꯇꯝ ꯇꯟꯖꯥ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯥꯅ ꯂꯤꯠꯄꯅꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯃꯌꯥꯝꯅ ꯇꯝꯂꯤꯕ ꯁꯥꯟꯅꯔꯤꯕꯁꯤ ꯃꯥꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯕꯣꯜ ꯀꯥꯎꯕ ꯇꯝꯕꯁꯨ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯖꯥ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯨꯟꯅ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯕꯣꯜ ꯁꯥꯟꯅꯕ ꯆꯠꯀꯗꯧꯔꯤꯕꯁꯤ ꯂꯝ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯁꯥꯟꯅꯕ ꯂꯣꯏꯒꯗꯕꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯉꯝꯊꯕ ꯇꯥꯔꯕꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯑꯥꯗ ꯂꯩꯇꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯁꯨ ꯌꯨꯝꯗ ꯂꯥꯡꯍꯜꯂꯨ ꯑꯗꯨꯒ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯉꯝꯗꯕ ꯌꯥꯗꯦ꯫ ꯃꯥꯏ ꯄꯥꯜꯂꯒ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯄꯩꯁꯥ ꯆꯪꯅꯤꯡꯕ ꯆꯪꯁꯅꯨ, ꯒꯥꯔꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ, ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯆꯠꯄꯒꯤ ꯍꯥꯏꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯀꯨꯡꯀꯨꯡꯅ ꯃꯥꯁꯨ ꯂꯥꯛꯀꯦ, ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯤꯕ, ꯅꯣꯛꯅꯕꯤꯕ ꯀꯌꯥ ꯑꯃꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯩꯅꯣꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯅ ꯀꯨꯡꯀꯨꯡꯕꯨ ꯂꯛꯅꯕ ꯀꯔꯦꯝꯅꯕ ꯀꯌꯥ ꯑꯃ ꯇꯧꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯨꯡꯀꯨꯡꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯅꯪꯗꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯅꯦ, ꯅꯪꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯄꯤꯛꯏ, ꯃꯌꯥꯝꯅ ꯆꯦꯟꯕꯗ, ꯃꯌꯥꯝꯅ ꯕꯣꯜ ꯀꯥꯎꯕꯗ ꯅꯪꯗꯤ ꯉꯝꯗꯣꯏ ꯃꯥꯟꯗꯦ, ꯅꯪ ꯂꯥꯛꯀꯅꯨ, ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯜꯂꯒ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝ ꯁꯥꯔꯝꯃꯨꯀꯣ, ꯅꯈꯣꯏ ꯏꯃꯥꯅꯁꯨ ꯅꯪꯗꯤ ꯌꯨꯝꯗꯒꯤꯁꯨ ꯊꯣꯛꯍꯟꯅꯤꯡꯉꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯩꯅꯗꯤ ꯀꯨꯡꯀꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯂꯛꯅꯕ ꯅꯣꯛꯄꯁꯨ ꯌꯥꯝꯅ ꯌꯥꯎꯏ꯫ ꯑꯣꯖꯥ ꯑꯗꯨꯅ ꯅꯣꯛꯀꯅꯨ, ꯃꯥꯒꯤꯁꯨ ꯂꯥꯛꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯅꯩ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯇꯝꯅ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯆꯠꯀꯗꯧꯔꯤꯕꯁꯦ ꯅꯨꯃꯤꯠ 2ꯗ ꯉꯥꯏꯔꯛꯂꯦ꯫ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯦ꯫ ꯃꯃꯥꯟꯅꯕ ꯃꯩꯅꯣꯅ ꯃꯥꯕꯨ ꯊꯦꯝꯃꯤ, ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ, ꯅꯪ ꯂꯥꯛꯀꯅꯨ, ꯅꯣꯏ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯌꯥꯝꯅ ꯍꯥꯏꯕꯁꯤꯡꯗꯣ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯈꯤ꯫ ꯀꯨꯡꯀꯨꯡꯗ ꯃꯩꯅꯣꯅ ꯑꯃꯨꯛꯀꯁꯨ ꯕꯣꯜ ꯄꯤꯕꯤꯔꯝꯃꯤꯁꯦ, ꯕꯣꯜꯁꯦ ꯅꯪ ꯌꯨꯝꯗ ꯀꯥꯎꯕ ꯇꯝꯃꯨ ꯍꯥꯏ꯫ ꯀꯨꯡꯀꯨꯡ ꯕꯣꯜꯗꯨ ꯂꯧꯗ꯭ꯔꯦ꯫ ꯑꯩ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯩꯅꯣꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯨꯡꯀꯨꯡꯅ ꯃꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯍꯪꯉꯤ꯫ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯇꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯕꯣꯜ ꯁꯥꯟꯅꯕ ꯑꯊꯥꯞꯄ ꯂꯝꯗ ꯆꯠꯀꯗꯧꯔꯤ, ꯑꯩꯁꯨ ꯆꯠꯄ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯤ ꯄꯤꯛꯏ, ꯕꯣꯜ ꯀꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯣꯛꯅꯩ, ꯑꯩꯕꯨ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯃꯍꯩꯗꯤ ꯃꯈꯣꯏ ꯈꯪꯗꯕ꯭ꯔꯥ? ꯃꯆꯥꯅꯨꯄꯥꯅ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ, ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯈꯣꯏ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯊꯤꯒꯅꯤ ꯈꯪꯉꯤ꯫ ꯑꯩ ꯌꯥꯎꯔꯕꯗꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯉꯝꯍꯟꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨ꯫ ꯏꯃꯥꯅ ꯑꯩꯕꯨ ꯄꯨꯅꯕ, ꯑꯩꯕꯨ ꯈꯔ ꯌꯥꯎꯍꯟꯅꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯈꯣꯏꯁꯨ ꯃꯥꯏ ꯄꯥꯍꯟꯅꯤꯡꯉꯤ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯔꯤꯃꯠꯇ ꯁꯥꯕꯤꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯖꯥꯗ ꯍꯥꯏꯕꯤꯌꯨ, ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯄꯨꯕꯤꯈꯣ, ꯌꯨꯝꯗ ꯀꯞꯄ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯃꯥ ꯊꯥꯔꯣ ꯍꯧꯖꯤꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯦ ꯅꯈꯣꯏꯒꯤ ꯕꯣꯜ ꯁꯥꯟꯅꯕ ꯆꯠꯄꯗ ꯈꯔ ꯄꯨꯕꯤꯌꯨ, ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯀꯥꯎꯕ ꯍꯩꯇ꯭ꯔꯕꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏ꯫ ꯑꯣꯖꯥ ꯑꯗꯨꯅ ꯌꯥꯗꯦ, ꯃꯁꯥ ꯐꯠꯇꯕ ꯉꯥꯡꯁꯦ ꯑꯃꯨꯛ ꯄꯨꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ ꯍꯥꯏ꯫ ꯃꯃꯥꯅ ꯌꯥꯅꯤ, ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦ, ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯉꯔꯪ ꯉꯪꯖꯕꯗꯒꯤ ꯕꯣꯜ ꯁꯥꯟꯅꯕ ꯌꯥꯎꯗꯕ ꯇꯥꯔꯕꯁꯨ ꯀꯨꯡꯀꯨꯡꯁꯦ ꯃꯥꯕꯨ ꯄꯨꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯩꯅꯣꯁꯨ ꯀꯨꯡꯀꯨꯡꯅ ꯆꯠꯄꯗ ꯌꯥꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯤ, ꯃꯈꯣꯏ ꯑꯅꯤ ꯄꯥꯈ꯭ꯔꯦ꯫ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯐꯨꯔꯤꯠꯁꯤ ꯂꯤꯠꯄ ꯅꯠꯇꯦ, ꯂꯣꯟꯅ ꯐꯨꯔꯤꯠꯁꯤ ꯄꯨꯔꯒ ꯍꯧꯖꯤꯛꯇꯤ ꯕꯣꯜ ꯁꯥꯟꯅꯐꯝ ꯑꯗꯣꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯕꯣꯜ ꯁꯥꯟꯅꯐꯝꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯄꯨꯡ 2ꯒꯤ ꯃꯌꯥ ꯆꯪꯏ꯫ ꯃꯐꯝ ꯑꯁꯤ ꯆꯤꯡꯌꯥꯒꯤ ꯂꯝꯅꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯔꯦ, ꯃꯥꯒꯤ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯃꯇꯦꯛꯇ ꯀꯦꯝ ꯇꯧꯅꯈ꯭ꯔꯦ꯫ ꯑꯃꯟꯕ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯔꯤ꯫ ꯂꯝꯄꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯛꯏ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡ ꯈꯔ ꯆꯠꯂꯒꯗꯤ ꯑꯗꯨꯝ ꯆꯤꯡꯒ ꯁꯝꯅꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯨꯡꯀꯨꯡ ꯈꯣꯏ, ꯃꯩꯅꯣ ꯈꯣꯏ ꯃꯈꯣꯏꯒꯤ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯊꯥꯡꯊꯅꯔꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯅꯥꯀꯟꯁꯨ ꯑꯣꯏꯔꯤ, ꯌꯥꯝꯅ ꯁꯥꯡꯏ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡꯗ ꯀꯦꯝ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ, ꯄꯣꯠꯆꯩꯁꯤꯡ ꯄꯨꯁꯤꯟꯅꯔꯤ꯫ ꯀꯨꯡꯀꯨꯡ ꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯥꯟꯅꯕꯁꯤꯡꯗ ꯀꯨꯡꯀꯨꯡꯕꯨ ꯂꯛꯅꯕꯣꯏ ꯐꯥꯒꯤ ꯇꯧꯕꯣꯏ ꯃꯍꯥꯛꯄꯨ ꯊꯧꯗꯥꯗꯨꯅ ꯑꯁꯤ ꯄꯥꯏꯔꯛꯎ, ꯑꯁꯤ ꯄꯨꯁꯤꯜꯂꯛꯎ ꯑꯗꯨꯝ ꯍꯥꯏ꯫ ꯀꯨꯡꯀꯨꯡ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯊꯥꯡꯉꯤ꯫ ꯐꯨꯔꯤꯠꯇꯨ ꯂꯤꯠꯇꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯍꯩ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯄꯨꯁꯤꯟꯅꯔꯦ꯫ ꯃꯥꯒꯤ ꯂꯥꯛꯅꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯇꯩꯗꯤ
ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤ ꯕꯣꯜ ꯇꯝꯕ ꯑꯗꯨꯝ ꯇꯧꯅꯩ ꯀꯨꯡꯀꯨꯡ ꯈꯣꯏꯒꯤꯁꯨ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯈꯔ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯕꯣꯜ ꯂꯝꯄꯥꯛ ꯃꯇꯥꯏꯗ ꯇꯝꯅꯔꯤ ꯍꯌꯦꯡꯗꯒꯤ ꯁꯥꯟꯅꯕ ꯍꯧꯒꯗꯕꯅꯤ ꯅꯣꯡꯃꯗ ꯁꯥꯟꯅꯒꯗꯕ ꯃꯦꯆ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯤ ꯁꯥꯟꯅꯔꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯁꯥꯡꯂꯕ ꯁ꯭ꯀꯨꯜ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯅꯤ ꯑꯁꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯃꯤꯅ ꯆꯞ ꯆꯞ ꯊꯜꯂꯤ ꯍꯥꯏꯕ ꯌꯥꯏ ꯃꯥꯒꯤ ꯕꯣꯜ ꯌꯦꯡꯅꯤꯡꯕ ꯁꯄꯣꯔꯇꯔꯁꯤꯡ ꯑꯇꯩ ꯑꯇꯩ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡ ꯌꯥꯝꯅꯁꯨ ꯌꯥꯎꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯤꯛ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯔꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ ꯄꯣꯊꯥꯅꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯇꯩꯁꯤꯡꯗꯤ ꯍꯌꯦꯡ ꯕꯣꯜ ꯉꯟꯅꯂꯦ ꯇꯨꯝꯅꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯝꯅꯕ ꯍꯧꯈ꯭ꯔꯦ ꯀꯨꯡꯀꯨꯡ ꯃꯥꯒ ꯊꯪꯅꯅ ꯇꯨꯃꯤꯟꯅꯔꯤꯕ ꯃꯩꯅꯣ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯩꯅꯣꯅ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯧꯅ ꯆꯥꯔꯝꯂꯕ ꯅꯪꯅ ꯍꯦꯟꯅ ꯋꯥꯡꯉꯝꯕ ꯇꯥꯔꯕꯗꯤ ꯕꯣꯜ ꯁꯥꯟꯅꯕ ꯌꯥꯎꯒꯗꯕꯅꯤ ꯅꯍꯥꯛꯁꯦ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯆꯥꯎꯀꯣ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯄꯥꯡꯒꯜ ꯀꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯀꯨꯡꯀꯨꯡ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯩꯅꯣꯅ ꯉꯥꯡꯂꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯇꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯇꯨꯝꯊꯅꯕ ꯃꯇꯝꯅꯤ ꯇꯥꯟꯖꯥ ꯑꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯁꯦ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯗꯨꯅ ꯃꯥꯅ ꯇꯧꯔꯛꯏ ꯇꯨꯝꯂꯝꯕꯗꯒꯤ ꯃꯥ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯉꯥꯁꯤꯜꯂꯤꯕ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯃꯥꯅ ꯃꯤꯠꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯁꯣꯟꯊꯥꯅꯅ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯑꯁꯣꯝꯒꯤ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯁꯥꯡꯕ ꯄꯔꯦꯡ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯈꯛ ꯇꯞꯅ ꯇꯞꯅ ꯆꯠꯂꯤꯕꯁꯤ ꯀꯨꯡꯀꯨꯡꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯀꯨꯡꯀꯨꯡꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯤꯗꯒꯤ ꯌꯦꯡꯕꯗꯤ ꯈꯪꯉꯔꯣꯏ ꯀꯗꯥꯏ ꯂꯩꯔꯦ ꯑꯩ ꯐꯨꯔꯤꯠꯇꯨ ꯀꯗꯥꯏ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯇꯨ ꯃꯥꯅ ꯊꯤꯔꯛꯏ ꯑꯗꯨꯒ ꯐꯨꯔꯤꯠꯁꯤ ꯂꯤꯠꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯑꯇꯩ ꯇꯨꯝꯂꯤꯕꯁꯤꯡꯁꯨ ꯈꯪꯍꯟꯗꯅ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯕ ꯍꯧꯏ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯤ ꯑꯗꯨꯒ ꯀꯥ ꯑꯃꯈꯛꯇꯪꯗꯤ ꯃꯥꯅ ꯃꯌꯥꯁꯤꯗ ꯂꯦꯞꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯕꯗꯧꯅꯁꯨ ꯇꯧꯔꯤ ꯑꯃꯨꯛꯁꯨ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯕꯗꯧꯅ ꯃꯥꯅ ꯇꯧꯔꯤ ꯀꯨꯡꯀꯨꯡ ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯁꯤ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤ ꯑꯁꯤ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯑꯇꯩ ꯃꯔꯨꯝꯗꯒꯤ ꯑꯗꯨꯝ ꯀꯨꯌꯦꯡ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯒꯤ 3ꯁꯨꯕ ꯀꯥ ꯑꯃꯗ ꯀꯨꯡꯀꯨꯡꯁꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯥꯔꯤꯁꯤꯗꯤ ꯃꯥ ꯑꯣꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯃꯤꯅꯤꯠ 5-10ꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯝꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯝꯕ ꯀꯥ ꯑꯁꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯁꯤꯡ ꯂꯥꯎꯅꯕ ꯍꯧꯔꯛꯏ ꯃꯤꯁꯤꯡ ꯆꯦꯟꯊꯣꯛꯅꯕ ꯍꯧꯔꯛꯏ ꯃꯈꯣꯏꯒꯤ ꯃꯔꯥꯡ ꯇꯧꯕ ꯂꯥꯎꯅꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯪꯅꯕꯗ ꯂꯩꯔꯝꯕ ꯑꯇꯩꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯏ ꯀꯩꯗꯧꯔꯦ ꯋꯥ ꯄꯪꯍꯪꯗ ꯍꯪꯅꯩ ꯀꯨꯡꯀꯨꯡ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯪꯀꯤꯗ ꯀꯤꯔꯦ ꯃꯈꯣꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯥꯁꯤꯗ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯈꯨꯠ ꯑꯃꯅ ꯂꯥꯝꯂꯛꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯀꯧꯔꯛꯏ ꯑꯃꯅ ꯑꯃꯨꯛ ꯊꯣꯡꯅꯥꯎꯗꯒꯤ ꯀꯧꯔꯛꯏ ꯄꯪꯍꯥꯏꯗ ꯍꯥꯏ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯦ ꯑꯇꯣꯞꯄꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯇꯧꯗꯕꯅꯤꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯎꯔꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤ ꯑꯇꯩ ꯃꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯊꯦꯡꯅꯕ ꯅꯠꯇꯦ ꯍꯌꯦꯡ ꯕꯣꯜ ꯀꯥꯎꯒꯗꯕ ꯃꯈꯣꯏ 4-5ꯒꯤ ꯃꯤꯠꯇ ꯎꯕꯅꯤ ꯃꯈꯣꯏ 4-5ꯒꯤ ꯃꯤꯠꯇ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯎꯗꯨꯅ ꯃꯈꯣꯏꯗ ꯀꯤꯍꯜꯂꯛꯄꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯇꯩꯅ ꯇꯥꯕꯁꯨ ꯉꯝꯈꯤꯗꯦ ꯄꯣꯊꯥꯔꯣ ꯅꯈꯣꯏ ꯈꯔꯒꯤ ꯃꯤꯠꯇ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕꯗꯒꯤ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯝꯅꯤ ꯀꯩꯁꯨꯝ ꯂꯩꯇꯕꯅꯤ ꯍꯌꯦꯡ ꯕꯣꯜ ꯉꯟꯅ ꯀꯥꯎꯒꯗꯕꯅꯤ ꯇꯨꯝꯃꯨꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯨꯝꯊꯅꯕ ꯍꯥꯏꯈꯤ ꯑꯃꯨꯛ ꯇꯨꯝꯊꯕ ꯆꯪꯅꯈ꯭ꯔꯦ ꯅꯅꯥ ꯀꯨꯡꯀꯨꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯁꯤ ꯀꯩꯅꯣꯝꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯅꯥ ꯀꯨꯡꯀꯨꯡꯒꯤ ꯍꯦꯛ ꯇꯨꯡꯃꯛꯇꯗ ꯃꯥꯒꯤ ꯁꯥꯀꯜꯗ ꯈꯨꯠ ꯑꯃ ꯊꯝꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯅꯅꯥ ꯀꯨꯡꯀꯨꯡ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯆꯣꯡꯉꯤ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯩꯅꯣ ꯑꯣꯏꯔꯝꯃꯤ ꯑꯩꯗꯤ ꯈꯪꯉꯨꯔꯦꯗꯅ ꯃꯩꯅꯣꯅ ꯀꯩꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯃꯤ ꯄꯨꯟꯅ ꯇꯨꯝꯅꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯕ ꯅꯪꯅ ꯂꯦꯞꯂꯗꯤ ꯃꯤꯅ ꯂꯥꯏ ꯃꯥꯜꯂꯅꯤ ꯀꯩꯅꯣ ꯀꯨꯡꯀꯨꯡꯅ ꯌꯦꯡꯉꯨꯅꯦ ꯑꯥꯗꯒꯤ ꯃꯌꯥꯏ ꯊꯪꯕ ꯀꯥꯁꯦ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯊꯣꯔꯛꯅꯔꯤꯕ
mi machi machi wari sanai singo maino mak thang tuni jingi e kainu siba kungkung na khangde asum na kan gi ka ma gi miyo singdi lona thori makoi makoi gi mitta kaino mu uba male ish ngasai ma kainu pa ma kuch salam libani maino wadu ta matam da asum rane kungkung na mane ai su mi launa ba tayana sin thuluga jingmani ish mongam ni ba kungkung gi wase ta ba da maino di hena ki kre kungkung di masada mahi yawbani na akiba do phawda bani maino na ish ki law tumsilaw hayang bol hawga bani law tumsilaw hadana amuk changsindana makoi ni tummi kungkung di wakal simon man khankre asumna mamana ba maino si tumkhraba tungda su amuk malo na thore adugi yengi masigi matam masida su hojiki saktam nupa se amuk chalami aduga thongnaw maya sida masu adum shonba kari gum khara tawbase adum torami masa se phi in madona phi kupsin madona tawi aduga amuk changkibase kungkung na andak subon urami kungkung chingna da bangam di yamna chingni adubu mikup asida dimag thabak kari mata pangthokide asumna amuk thenglaba tanja da su hojiki tumnaram ba ka gi miyosing akibagi mong mataw yama thoki atop tum libo ajasing atay lagbina riba makoi gi mateng pangnaba sing atudadi kari matu uba nate makoi sanaroi mari manga yamna hena thawai yaw sing asigi mitta uhanmani kihanmani asumna haina nongan kre hojik ayuki pung 8 makhairam tarakpada makoi gi bol ase hauna ba tawkre kullasi gi miyam telli bol yengbagi mayam laknai kungkung khoisu maino khoisu atay ajasing punna pullaga makoi gi ahobagi bol ase yengsi hari kungkung khoi gi dingasigi nungthingi matam ta ga dabani ayuki matam asida ahal bagi bol ase makoi yengna ba semsaki ahing chupa matum ba yakidraba makoi sanaroi kharati bol sanaba ngamdre masa se waba dona tawri aduga atopa nakal gi thorliba sanaroi sing makoina tholamdai gi matamda makoi marang shomu nupa amada khurum lammi aduga makoi se bol sanaba changnanaba semsari mayam atai di kari mata khangnadi adubu kungkung di yamna ngakkiba chingna kibuduna yenglibani karino haduna ahal asig mong matose kungkung tana ubada khangmani maksi kainomni haduna chingnabani mayam atai nadi kari mata khangmanate makoi chanaba changnakri ahal se nakal lamada phamlaga dum yengle hojik bol se hawkre ahingi matamda mani yamna kihan kibi yamna wuhan kiba khare hena hairaba sanaroi mari manga adudi makoi tumkidaba kibadugi makoi se masa si yam sokthai choktharabasu bol ase ngamnaba yamna kana sanaki haibasu akiba phawriba sanaroi sing aduni yamna henmani makoina bol ase chelaga purai asomgi gol maya yamna na ahal ase mana phamlaga leibani bol du chelaga puraklaga makoina kaushilmdai gi matam chance phanglaba matam asidadi hojiki kawgada nupa asigi mitta masen marangoi karigumba akiba saktam ase uba male karomdai gi matam ase chap lepkre bol ase kawba ngaptana ahin urisiba karino haduna nupa asini yelinge matam asida ahal asigi mage sanaroi singna bol ase munkre aduga makoina chelaga bol ase makoina gol amani adum chanki asomdadi atopa sanaroi sing aduna gol chanbagi chance yana phangki adubu makoina chalamdai gi matam khudimakta makoi gi mitta makoina pusilaka bol ase matam asida kari no akibi saktam ase yamna uba male bol kausin ngamdana kina pakhani yengi asumna hapki matam yokre hapki matam yorabada makoi asom nakan gi ojaduna kaina turidubo nakoi bol karomdai gi tanja phangla phawada kawbungam dudu kaina hai makoi sanaroi ani hum pa khumani oja akoi gi milasidi kai kuni ham ure akoi yamna kire kaino ma to ri koksu yamna ngawi hai oja duna as ngamda biyada bani phajana sano haduna aninak subagi hapki matam nakan onthokna ba matam da su amuk sane masida su akibana pik thalaba makoina gol jalamdai ka tanja khutingi asigma mong mato kaya am uki asina gol chanbu singamde ahal asina famli bisiki manak tamna bol asi chenduna pusilakpa tarabadi masigi maya yobudini heli atopa nakang sanroi sing yamna hena kiba yamna hena pakatba karino hapam ta phumdi khangde kadomdagi tholokpa kadomdagi lakpana su khangde pangki de kibani bol kaw ka chablib kibani kungkung asigma mataw mong mato se yamna yengi
ꯃꯇꯝ ꯑꯁꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄ ꯅꯠꯇꯦ ꯃꯥꯅ ꯌꯦꯡꯂꯤꯕꯗꯤ ꯑꯍꯜ ꯑꯁꯤꯅꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯂꯤꯕꯁꯤꯡꯅ ꯀꯩꯅꯣꯅꯦ ꯕꯣꯜ ꯀꯥꯎꯕꯒꯤ ꯇꯟꯖꯥ ꯐꯪꯂ ꯐꯥꯎꯕꯗ ꯀꯥꯎꯗ꯭ꯔꯤꯁꯤꯕꯣ ꯀꯩꯅꯣ ꯃꯈꯣꯏꯅ ꯌꯦꯡꯂꯤꯁꯤꯕꯣ ꯑꯁ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯋꯥꯔꯤꯕꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯀꯨꯡꯀꯨꯡꯇꯅ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯕꯅꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯕꯣꯜ ꯑꯁꯤ ꯉꯝꯈꯤ ꯑꯍꯜ ꯑꯁꯤꯅ ꯄꯨꯊꯣꯛꯄ ꯁꯥꯟꯅꯔꯣꯏ ꯅꯠꯇꯦ ꯑꯍꯜ ꯑꯁꯤ ꯃꯈꯣꯏꯅ ꯅꯦꯛꯂꯨꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯕꯣꯜꯁꯤ ꯉꯝꯂꯕꯗ ꯑꯍꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯣꯝꯁꯤꯜꯂꯤ ꯑꯗꯨꯒ ꯑꯍꯜ ꯑꯁꯤꯕꯨ ꯈꯨꯔꯨꯝꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯀꯨꯡꯀꯨꯡꯇꯅ ꯃꯇꯧ ꯑꯁꯤ ꯌꯥꯝ ꯆꯤꯡꯅꯕꯅꯤ ꯕꯣꯜ ꯂꯣꯏꯔꯕꯗ ꯑꯣꯖꯥ ꯒꯨꯔꯨꯗꯨ ꯈꯨꯔꯨꯝꯅꯩ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯅꯩ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯅ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯈꯤ ꯑꯇꯩ ꯃꯈꯥ ꯊꯥꯕ ꯕꯣꯜꯁꯤꯡ ꯐꯖꯅ ꯁꯥꯟꯅꯈꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯁꯥꯟꯅꯈꯤꯕ ꯕꯣꯜ ꯑꯗꯨ ꯃꯇꯨꯡꯗꯤ ꯀꯨꯡꯀꯨꯡ ꯆꯤꯡꯅꯗꯕ ꯉꯝꯈꯤꯗꯦ ꯑꯌꯨꯛꯀꯤ ꯕꯣꯜ ꯁꯥꯟꯅꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯅꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯀꯨꯡꯀꯨꯡ ꯈꯣꯏꯒꯤ ꯕꯣꯜ ꯑꯃ ꯍꯧꯒꯗꯣꯔꯦ ꯃꯈꯣꯏꯒꯤ ꯕꯣꯜ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯅꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯁꯤ ꯃꯥꯗꯤ ꯕꯣꯜ ꯑꯁꯤ ꯃꯊꯪ ꯁꯥꯟꯅꯕꯁꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯅ ꯁꯥꯟꯅꯔꯤꯕꯅꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯌꯦꯡꯂꯤꯕꯖꯥꯠꯅꯤ ꯀꯨꯡꯀꯨꯡꯗꯤ ꯕꯣꯜ ꯁꯥꯟꯅꯕ ꯌꯥꯎꯗꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯄꯤꯕ ꯑꯗꯨꯝ ꯊꯕꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯒ ꯅꯥꯀꯟꯗ ꯂꯦꯞꯄꯅꯤ ꯑꯍꯥꯟꯕꯒꯤ ꯕꯣꯜ ꯑꯁꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯐꯖꯅ ꯍꯦꯟꯅ ꯁꯥꯟꯅꯩ ꯑꯇꯣꯞꯄ ꯅꯥꯀꯟꯒꯤꯗꯨꯁꯨ ꯃꯑꯣꯡ ꯇꯥꯅ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯑꯍꯥꯟꯕꯒꯤ ꯍꯥꯞꯀꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯥꯀꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯒꯣꯜ 2 ꯍꯥꯟꯅ ꯆꯟꯈ꯭ꯔꯦ ꯀꯨꯡꯀꯨꯡ ꯈꯣꯏ ꯐꯖꯅꯗꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯥꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯒꯣꯜ ꯆꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯅꯤꯁꯨꯕ ꯍꯥꯞꯀꯤ ꯕꯣꯜ ꯑꯃ ꯍꯧꯔꯦ ꯃꯁꯤꯗꯁꯨ ꯃꯤꯅ ꯌꯥꯝꯅ ꯂꯥꯛꯆꯅ ꯕꯣꯜ ꯑꯁꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯑꯅꯤꯁꯨꯕ ꯍꯥꯞꯀꯤ ꯃꯇꯝꯗꯗꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯆꯠꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯃꯈꯣꯡ ꯌꯥꯔꯛꯇꯕ ꯃꯈꯣꯡ ꯑꯁꯤ ꯊꯨꯗꯦꯛꯄꯤꯔꯛꯄ ꯃꯈꯣꯡ ꯑꯁꯤ ꯂꯩꯈꯥꯏꯍꯟꯕꯤꯕ ꯀꯌా ꯑꯃ ꯊꯣꯔꯛꯏ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯏ ꯃꯁꯤꯗꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯃꯊꯪ ꯁꯤꯜꯂꯒ ꯃꯈꯣꯡ ꯌꯥꯗꯕꯁꯤꯡ ꯑꯃꯨꯛ ꯄꯨꯁꯤꯜꯂꯒ ꯌꯥꯕꯁꯤꯡ ꯑꯃꯨꯛ ꯊꯥꯗꯣꯛ ꯁꯥꯟꯅꯩ ꯑꯁꯤꯗ ꯐꯥꯎꯕ ꯉꯝꯃꯛꯇ꯭ꯔꯦ ꯀꯨꯡꯀꯨꯡꯁꯦ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯨꯡꯀꯨꯡꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯔꯤ ꯑꯣꯖꯥ ꯃꯊꯪꯃꯨꯛꯀꯤ ꯃꯤ ꯁꯣꯛꯄ ꯈꯣꯠꯄ ꯌꯥꯎꯔꯛꯑꯒꯗꯤ ꯑꯩꯅ ꯁꯤꯟꯒꯦ ꯑꯩꯅ ꯊꯣꯛꯆꯒꯦ ꯍꯥꯏꯔꯔꯦ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯖꯥꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯤꯅ ꯄꯥꯟꯖꯟ ꯃꯁꯤꯡ ꯍꯦꯟꯈꯤꯕꯒꯤ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯃꯥꯏ ꯊꯥꯖꯤꯜꯂꯣꯔꯥ ꯃꯁꯤ ꯅꯪ ꯀꯔꯦꯝꯅ ꯐꯝꯂꯥ ꯐꯥꯒꯤ ꯇꯧꯐꯝꯂꯥ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯉꯥꯡꯉꯤ ꯀꯨꯡꯀꯨꯡ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥꯕꯨ ꯀꯔꯦꯝꯅꯕꯗꯤ ꯅꯠꯇꯦ ꯃꯤ ꯃꯊꯪ ꯁꯣꯜꯂꯛꯄꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯇꯥꯏ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪ ꯑꯗꯨꯝ ꯃꯈꯣꯡ ꯌꯥꯔꯛꯇꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯦ ꯁꯤꯟꯅꯕ ꯂꯩꯔꯛꯇ꯭ꯔꯦ ꯁꯤꯟꯒꯗꯕꯁꯦ ꯃꯤ ꯑꯃꯠꯇ ꯉꯥꯏꯔꯕꯅꯤ ꯀꯨꯡꯀꯨꯡꯗꯤ ꯃꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯂꯤꯁ ꯊꯥꯒꯠꯄꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯀꯨꯡꯀꯨꯡ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯃꯥꯏꯊꯤꯒꯗꯣꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯨꯄꯥ ꯑꯃꯗꯣ ꯊꯥꯗꯣꯛꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯐꯨꯔꯤꯠ ꯑꯃ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯃꯈꯛ ꯂꯤꯠꯁꯤꯜꯂꯤ ꯃꯍꯩꯒꯤ ꯐꯨꯔꯤꯠ ꯑꯗꯨꯅ ꯃꯈꯥ ꯊꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯅꯥꯛꯇꯨꯗ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯅꯝꯊꯨꯔꯝꯂꯒ ꯃꯥ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯁꯥꯟꯅꯔꯣꯏ ꯑꯃꯗꯣ ꯒ꯭ꯌꯥꯟ ꯃꯝꯈ꯭ꯔꯦ ꯑꯣꯖꯥꯗꯨꯁꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯑꯣꯟꯊꯣꯔꯛꯂꯒ ꯑꯣꯖꯥ ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯑꯩ ꯃꯤꯅ ꯐꯨꯈꯤꯅꯤ ꯑꯩ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯑꯣꯖꯥ ꯑꯁꯤ ꯌꯥꯝ ꯉꯛꯅ ꯌꯦꯡꯈꯤ ꯃꯥ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯏꯄꯤꯛ ꯄꯤꯛꯄ ꯑꯃꯈꯛ ꯆꯦꯟꯊꯣꯔꯛꯄꯁꯤꯗ ꯍꯩꯃꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯦ ꯀꯨꯡꯀꯨꯡ ꯊꯣꯔꯛꯄꯗ ꯃꯩꯅꯣꯁꯨ ꯉꯛꯈ꯭ꯔꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯃꯥꯁꯨ ꯑꯃꯨꯛ ꯇꯦꯛꯄ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯈꯤ ꯃꯩꯅꯣ ꯌꯥꯝꯅ ꯊꯨꯅ ꯀꯨꯡꯀꯨꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯄ ꯇꯥꯔꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯌꯥꯅꯤ ꯑꯩ ꯀꯗꯣꯝ ꯂꯩꯌꯨ ꯍꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯔꯦꯐ꯭ꯔꯤ ꯈꯣꯡꯈ꯭ꯔꯦ ꯕꯣꯜ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯕꯣꯜ ꯑꯁꯤ ꯆꯦꯜꯂꯒ ꯑꯗꯨꯝ ꯄꯨꯈꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯀꯨꯡꯀꯨꯡꯒꯤ ꯅꯥꯀꯟꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯌꯥꯝ ꯂꯥꯟꯅ ꯁꯥꯟꯅꯈꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯀꯨꯡꯀꯨꯡꯒꯤ ꯃꯄꯥ ꯇꯥꯔꯨꯔꯦ ꯀꯨꯡꯀꯨꯡꯒꯤ ꯃꯄꯥ ꯇꯥꯕꯗ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯀꯔꯦꯝꯅꯔꯒ ꯕꯣꯜ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯕꯣꯜ ꯑꯁꯤ ꯃꯨꯟꯈꯤ ꯃꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯕ ꯀꯨꯡꯀꯨꯡꯅ ꯕꯣꯜ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯎꯔꯨꯔꯨ ꯎꯪꯂꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯥꯊꯩꯔꯒ ꯕꯣꯜ ꯑꯁꯤ ꯍꯦꯛꯇ ꯆꯦꯜꯂꯒ ꯄꯨꯏ ꯃꯤ ꯑꯃꯗꯁꯨ ꯃꯥꯅ ꯕꯣꯜ ꯑꯁꯤ ꯈꯥꯏꯗꯦ ꯃꯇꯣꯝꯇꯅ ꯕꯣꯜ ꯑꯁꯤ ꯆꯦꯜꯂꯒ ꯄꯨꯕꯅꯤ ꯕꯣꯜ ꯌꯦꯡꯂꯕ ꯃꯌꯥꯝ ꯑꯁꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯉꯛꯅꯕꯅꯤ ꯑꯗꯨꯒ ꯀꯨꯡꯀꯨꯡ ꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯀꯨꯡꯀꯨꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯛꯈ꯭ꯔꯦ ꯀꯨꯡꯀꯨꯡꯅ ꯕꯣꯜ ꯑꯁꯤ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯕꯣꯜ ꯑꯁꯤ ꯍꯦꯛꯇ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯎꯪꯂꯒ ꯃꯥꯅ ꯄꯨꯔꯒ ꯆꯠꯄꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯡꯀꯨꯡꯅ ꯄꯥꯟꯖꯜ ꯑꯃ ꯆꯟꯈꯤ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯂꯥꯎꯅꯩ ꯈꯨꯕꯥꯛ ꯈꯨꯅꯩ
ꯑꯁ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤ꯫ ꯃꯩꯅꯣꯁꯨ ꯀꯨꯡꯀꯨꯡꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯀꯔꯤꯅꯣ? ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯂꯤꯕ ꯑꯣꯖꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯀꯔꯤꯅꯣ ꯃꯤꯇꯨꯔꯁꯤꯕꯣ? ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤ꯫ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯅꯤ꯫ ꯁꯥꯊꯤ ꯁꯥꯊꯤꯕ ꯂꯥꯟ ꯃꯔꯛꯇ ꯕꯣꯜ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯀꯤꯕ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯌꯥꯎꯒꯗꯧꯔꯤꯕꯁꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯍꯌꯦꯡ ꯋꯥꯔꯤ ꯉꯟꯅ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫